ꯍꯜꯂꯣ ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯉꯁꯤ ꯄꯣꯛ ꯊꯣꯡꯕ ꯑꯃꯨꯛ ꯆꯥꯒꯦ ꯇꯧꯅꯦꯕꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯄꯣꯛꯀ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯒ ꯑꯃꯨꯛ ꯇꯧ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤꯅ ꯒꯖꯔ ꯆꯝꯐꯨꯠꯅꯦ ꯆꯝꯐꯨꯠ ꯍꯥꯎꯋꯦ ꯊꯥꯎ ꯑꯃꯨꯛ ꯃꯌꯥꯝ ꯑꯩ ꯑꯣꯛ ꯆꯥꯔꯨꯗ꯭ꯔꯦ ꯃꯍꯤ ꯍꯩꯒꯁꯤꯅ ꯃꯍꯤ ꯈꯔ ꯆꯝꯃꯦ ꯂꯥꯏꯔꯤꯛꯁꯨ ꯌꯥꯔꯝꯗ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯏ ꯃꯣꯔꯣꯛ ꯑꯅꯤ ꯍꯥꯞꯆꯤꯜꯂꯒ ꯅꯨꯡꯉꯥꯏꯗꯧꯔꯦ ꯁꯥꯗꯗꯤ ꯁꯥꯗꯦ ꯃꯍꯤꯗ ꯁꯥꯏ ꯃꯍꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯋꯥꯏ ꯁꯤꯡꯖꯨꯅꯦ ꯃꯃꯤꯡ ꯈꯪꯗꯕꯗꯣ ꯅꯣꯡꯃꯥꯡꯈꯥ ꯁꯤꯡꯈꯥ ꯀꯩꯅꯣꯝ ꯍꯥꯏꯕꯗꯣ ꯁꯤꯡꯖꯨꯁꯦ ꯍꯥꯎꯋꯦ ꯁꯤꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯎꯁꯤꯡꯖꯥ ꯍꯋꯥꯏ ꯁꯤꯡꯖꯨ ꯆꯥꯗꯕ ꯀꯨꯏꯔꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯣꯔꯣꯛꯁꯦ ꯃꯍꯤꯗ ꯑꯣꯏꯅ ꯁꯥꯔꯦ ꯁꯥꯗꯗꯤ ꯁꯥꯗ꯭ꯔꯦꯕ
고비 mà tầm rồi 고비 ấm hảo ấy cái gì 고비 ấm sao 진짜 ям好 아니면 맛이 진짜 좋네 나 없다 hảo lắm à 맛이 진짜 베스트 먹으려 나는 말하면 말이 필요해 Uber nó tàu đấy thôi ngoài tàu giận mà đồ thì xa đây đất mày đây sinh ra cái xóa bên ấy này sinh ra này rút sao ạ đúng rồi xuống là đi xài đúng rồi bạn 잘 신기하면서 어머니 냉장고한테 해보지 너무 잘해
ꯑꯃ ꯌꯨꯝꯗ ꯆꯠꯇꯣꯔꯦꯕꯀꯣ ꯈꯔꯗꯤ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯆꯒꯦꯝ ꯄꯣꯝꯕꯒ ꯎꯇꯤꯒꯗꯣ ꯆꯥꯔꯒ ꯅꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯍꯟꯗꯣꯏꯅꯦ ꯉꯁꯤꯁꯦ ꯑꯩꯅ ꯃꯣꯔꯣꯛ 2 ꯍꯥꯞꯄꯅꯦꯕ ꯏꯃꯥꯟꯅꯕꯤꯅ ꯄꯤꯔꯛꯄꯅꯦꯕ ꯃꯣꯔꯣꯛꯇꯣ ꯄꯠꯈꯤꯗꯧꯔꯕ ꯑꯩ ꯆꯥꯒꯟꯗꯕ ꯉꯁꯤꯗꯤꯅ ꯉꯁꯤ ꯍꯦꯛꯇ ꯊꯣꯡꯉꯦ ꯑꯗꯨꯒ ꯎꯁꯤꯡꯖꯥꯁꯨ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯎꯁꯤꯡꯖꯥꯁꯨ ꯑꯩꯅ ꯁꯤꯡꯖꯨꯗ ꯌꯥꯎꯍꯟꯕꯅꯦ ꯑꯗꯨꯒꯤ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯔ ꯍꯥꯞꯄꯒꯤ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯁꯥꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯑꯗꯣ ꯃꯊꯪꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯔꯦ ꯍꯟꯗꯛꯀꯤ ꯄꯣꯛꯁꯤꯗꯤ ꯊꯥꯎꯒꯤ ꯃꯇꯨꯡꯗ ꯆꯥꯕꯅꯤꯅꯀꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯒꯤꯗ ꯆꯥꯈꯤꯕꯗꯣ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗꯕ ꯑꯣꯏꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛꯀ ꯄꯨꯂꯞ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯕꯥꯏ